ngasi numida waram phong khiba tungan tungan manipuri sifong sing amasung thokhiba thawdo wathok singdagi maroi bi paw sing mayamna thamjagi ahanbada senapati da lawpari kullom isingna thomjingkhre ngarang ahingdagi hona iril turel gi horakpam paring oiriba senapati da singdagi sentharakpa laikhom lainang yauna isingna turel da sentharakpadagi iril turel gi imai gongkhalakpadagi turel maya ka nakna leiba pamlau kya ising amadi leimakhong laikhom lainang yaw isingna thomjinbadagi law panba horaklaba lawpari kullom mangta nairi ising amadi singdagi sentharakpa laikhom lainang thomjingraba senapati gi lawpam sing adudi khapau paupai biya dangbong zika hairiba lofam sing asini hairiba lamui sing asi phauhun badagi ayamana fut amarom wangna ningthina horakpadagi habengba matam oirakpa sida ising thumduna sauna mangtak laidi amarom dana weather report ICAR Regional Center Lampel Party ki phangba report ki matung ina ngasi isterasida khwaidigi sabagi sang Celsius degree 29.5 ni aduga khwaidigi ingbagi sang na Celsius degree 22 oikhi nungsit yawa ising manil gi sangna ayukta sada chamaduga numidang wairamda sada humdraga mathoiki nong subagi sangna millimeter humfuga teret oikiana su pausta palakli makhasa tarak poina tenma paukrana fox amasum BYPA puna thabak tawminana ba khuyak pinakre hawkhibaning to kawa namiki nungthil punga mataba matamda Bisnupur district ki manungsana borayang bidalaiba BYPA gi sanglenda pangtokhiba Federation of Civil Society Organization Fox Amadi Borayangbi Youth Progressive Alliance ani himarakta pangtokhiba mifam amana social welfare amasum social development haiba sector ani asida puna thabak tawminaba haina yanakre haina Fox ki mekedi sirul amana phongdorakli pangthokliba mifam asida BM Yaimsingha Vice President Fox Angom Punil Kumar Secretary General Amadi MD Rafizuddin President BYPA na dice member oina saryaki atop pawmana azukana nomagi sangdraba yadraba sakthong gas pibina ba apul torli all jeribam United Clubs Association azuka gi makidigi General Secretary Y Roman Singana thadorakpa pawmana hai jeribam district ki asida lairiba imoino gas agency na jun gitang amadagi ngasi phaw jeribam gi praja miyam gi miyam na nomagi sangraba yadraba sakthong na gas pidriba si Kangluk irang marasida misam prajamiyam na awaba mamayoknari kangluk irang marasida asigumba khudong sadaba thulakpa sina mara moiraga hena thokwa ningdaba thawdok thokringai imoino gas agency na sayol amagi manungda prajamiyam na sak thongnaba gas pibinaba hainasu appeal torakli makasa tarak poina panam pausi digi maroibi i pausing mayam na thamjage torel sing pathoraktuna mafam kaya ising thomjinkhre turel gi loknung sing ningtina sengdokpigi project athuba paikhat patangai fadre susindro hayengdagi numinini school suti lapthokre nong manini asida takhiba nongna maram oiraga manipur gi marueba turel sing akiba thakta sienbaga loinana mafam kya ising thomjin bahre loinana ikui kuidringai ra turel gi lonambal kaiduna sound ising saugi awaban nangkiba khuragi mafam ki amuhana turel gi lonambal sing ising pathorakpa amadi ifut phorakpa na miyamda hena mi paiba poknari manipur gi turel sing asigi lonung sing ningthina sengdokpi project am athuwara paikhatpagi tangai fadaba leire haina minister L Susindro na phongdokre hawkiba nong minini asida sukiba nong na maram oiraga pangai lambi gi khurai thangjam laikai salanthong amadi khurai haikru makhong soya mapara turel gi lonambal dagi ifut phaurak tuna lambi de ising sensin ba horakle nakalama romda khurai thaudam laikai khurai thangjam laikai laining thau awang ba laibung amadi telepathy gi mafam sing da su turel gi imai pathorak tu ising thumjin ba horakle ising gi ifut phaurak pasing asi thingna ba miyam gi mateng loinana lainga ke maiki digi turel gi lonambal sing thongat pe gi thabak kanna spekhali mamang amukta thokhidriba mamang na nongni nong subuga isau tholiba simak turel khunung thengalak pani lawi tampak nong tadrabadi singda nong tarabadi singdagi sentrakpa nong lengoi singna turel gi khunung singasi thelak pani hari loinana turel gi torbana yum kai sajinduna laisen ba singasina su isau da sauna mateng pangmana torbana sajilibi sing hongdokpinaba minister Susindro na apel tokhi nakalamoromda hawkiba me amadi jun thage lonabada not AOC gi maikei da leiba miyamna ningthina isau gi awaba amu hana nangladara haibi gi paiba poknare
Ikui kuidringai mamangda isaugi awaba sauna mayuna khraba matung ngasi nong manini asigi mamangda sukhiba nong na maram oiraga Imphal Turel gi Kekrupat mapada Torel sauna pathoktuna not EOC gi lambi ising thumjin horakli ising asi kanglai gi awang thangba thanga patasu changsilaktuna Hotel Classic ki makha thangwa madi khuyatong traffic island gi akoibada ising thumjin duna miyamna setok sin tawbada sauna kudong sadaba mayoknari haidi Torel gi ising imai nemthadawa tarabadi haukiba ising isaugum not EOC gi maphamsing isaugi awaba sauna mayoknabagi phibamda laklaba ya haidi Sera sida new second mapagi Imphal Turel su pathorakpadagi konung mamang yauna second wangkhai amadi masigi akoiba maikai singda ising sentharakpa hore hari amaromda khundrapam kendra gi manungsana leiba haraurau sambai singkhu amadi yomnam khunog gi mafam kya ising thamjingkhre kendra sibu phauduna seliba kongba Turel gi imai pathorakpadagi khulsing asigi lopam sing ising thamjin medana tana khulsing asibu phauriba Imphal Cycle lambi gi mafam sing ising thumjin khre lambi ising thumjin khiba sinamara moiraga miyamna satok sin sauna khudong sa da ba mayuna badana tana yum kai ising changsilakona mathak makhata na nong surakla badi ising gi mai wong khalakadra haina miyamna mi paiba pokli nakala maromna khul sing asigi lopam punama ising thumjin khibana satok puthokpa ngamnoida bigi phibam lakpana maike edung gi lomi sing yenglaga lainga ki maike digi pangbya ba mating pangbiu haina appeal torakli amaromdana hayengdagi numinini school suti lakthokre Manipur gi maru oiba Turel singi isingi mai khudong thiba iyaba sangi mathak selakpana state lengana mahairo amadi oza singi section thorang am oina hayeng July 3 amasung mari government aided private amadi central school sing suti lakthokre director education is na thokiba order mana school numinini suti lakthokhiba loina department siki makhada leidiba zonal education officer DI singna magi jurisdiction singi mari lainaba singda khangnanaba amadi lokhat piyaba section thorang lokhatnaba su khankhre atoba paumana akomlup kanglai paki kunga mari suba mapokumon pangtokre akomlu kanglai paki kunga mari suba mapokumon thoram leiba ki weba tangdu leita daba phiba masina maram moiraga lopki office ta asamba thoram amaga loina pangtokre nominasi da lakpada kanglai pak khunda minari bi yelomi ifurup singda yepa pausal pijabaga loina Aikoi khongpham sena lepminaduna yelomi ipurupta singnar bu khudimak maithiba pinaba matam pumbada sem sadun leimina saina lok asigi publicity secretary angau ton khumana thadorak pasirol aman haidi seoladuna makata adibadi haukiba me ahum haurakhiba kuki narco terrorist singi matam kyadigi sem saduna lakiba thausil thorang oiramana lalasida maitai kya thauna fana kanglai pakidamak thawaina ponta pikhibani kariguma kuki narco terrorist singi Lonja luntuki lalong si mangjaw na khangnam labadi kuki tumna sirambiye Central government ngasi pawba puksiel sengna thabak toraktaba nakal namada tongsinuna leiba kayana ngasi pawba mitei kuki ani gi irangsi loisindana leibani Myanmar Bangladesh rom ni kuki terrorist kaya mas andaki lal sida phone yauri hebisi khangsin usinadana leidi Maramda mapruptagi phamni hena maru oi khan khibana ngasi pawba da kuki MLA tarana laksana khudum chalibani Lal solution na ba pamba yam lai koki narco terrorist sing mu maru phone mutat pa refugees sing mu tan ba koki MLA tara disqualify to ba central force sing lak tholaga state force thamjin na pak na coming operation tawduna mitop sing thidokpa moral sing father moral gi matu in serak phone ba shugi ground rule ngak ngamdra ba koki terrorist sing matak khutha ba relief camp sing da lady ba sing magi mayum da khunda laita han sing ba sing asi packet kada banari Atopa paumana langsai thauna ki mapo kumon pangtokre langsai thauna lingkhat ki bisai ama mapung pharakpagi kumon thoram ngasi kaksing khulen ibudau khamlang ba laikol da pangtokre ibudau khamlang bagi maphamda yepa thauni khiba amadi manipur gi lal sida ima lebak manipur gi damak thawaina ponta pikraba thauba thaubisin gi maphamda ikai kumna utpana kumon thoramadu gi marueba saktamaki thoramadu langsai thauna gi convener Rajib Khetri nai Mamang segi me ahum digi haurakhiba Manipur gi lal asida kaksing gi miyamna asabu thaudang lauduna lakli kaksing lamkhai da asat awok sing sek tawduna kuki singi setmi lon gi lan tawba yauna central forcing satok sin tawda athing ba thamduna lakli hauju oiriba Manipur gi phiba masidari central forcing satok sin tawda kadai da kari gi tamak satlibano haiba wang hangduna thingaudrabadi nongmadi ekhoi gi thongal yauksilakuna thongjil da soidana
ꯂꯦꯞꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯅ ꯁꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯊꯝꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯐꯝꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯅꯤꯟꯈ꯭ꯔꯦ ꯇꯔꯥꯒ ꯁꯨꯕ ꯂꯣꯛ ꯁꯚꯥ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯍꯥꯟꯕ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯅꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯏꯁꯇꯦꯠꯅ ꯕꯥꯕꯣꯛ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ M. ꯕꯤꯔꯂꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯍꯥꯎꯁꯇ ꯊꯝꯈ꯭ꯔꯦ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯗ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯂꯣꯟ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯣꯔꯊ ꯏꯁꯇ ꯆꯠꯊꯔꯤ ꯍꯥꯏꯅ ꯁꯦꯟꯇꯔꯕꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯍꯥꯟꯕ ꯁꯦꯁꯟꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯃꯣꯁꯟ ꯑꯣꯐ ꯊꯦꯡꯛꯁ ꯈꯟꯅꯕꯗ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯊꯝꯂꯗꯨꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯁꯨ ꯑꯁꯤ ꯊꯑꯣꯏꯅ ꯂꯧꯗꯕꯕꯨ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯄꯟꯈꯤꯗꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯕꯥꯕꯣꯛ ꯑꯃꯒꯨꯝ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯦ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯤꯁꯤꯡ ꯀꯌꯥ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯈꯤ MPꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯐꯤꯚꯝ ꯑꯃꯗ ꯃꯨꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯊꯣꯛꯅꯔꯤ ꯑꯁꯨꯛ ꯋꯥꯔꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯁꯤꯇꯤꯖꯟꯅꯤ ꯍꯥꯏꯔꯤꯕ 18 ꯁꯨꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯇꯦꯠ ꯑꯣꯏꯈꯤꯕ ꯃꯅꯤꯄꯨꯔꯕꯨ ꯅꯥꯊꯩꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯕ ꯉꯝꯂꯤ ꯍꯥꯏꯅ ꯁꯦꯟꯇꯔꯕꯨ ꯃꯔꯥꯜ ꯁꯤꯈꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯂꯗꯨꯅ BJPꯒꯤ MP ꯅꯤꯁꯤꯀꯥꯟꯇ ꯗꯨꯕꯦꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯛꯄꯒ ꯃꯍꯥꯛ ꯋꯥ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯕꯤꯃꯣꯜꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯍꯥꯎꯁꯇ ꯊꯝꯈꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ